Hi everyone, and Magdada Sargam Manitebang Malam Asibu Sembiba Matangairaba Mapui Bungobu Tagatsari Adogangasi IPJIT Ministry na Kudol Tamzaba Seng Batokiba Wari Amadi testimony Kayada Impum Oidana Putok Saba Amadia Power Pausel Pidiba Wari Asibu YouTube ki Kutang Dagi Yangbiriba Tabiriba Kwai Pumnamakbu Ikai Kumnazare Channel asigi ahanba kudul oina puthok sariba Khamnung Leibaak haiba wari asi tangkak naina sanduk sagane wari asina adongi punsi lambida isorna ta sengba mangal ama pibiduna adongi thawaigi panthungpham adu ngasi adomna taibung panba sida hinglengai matam asida chapchana khangbi hoba oirasno Khamnung Leibaak haiba wari asi Colombia gi naha taruki testimony na mapung eba wari ni ngasi maru ina Christian singda singlop singda naha singda ahal singda amadi mipum kudimakta paujen janingduna shorgi thawai singbagi pangbi badumana ingrajidagi handoktuna kudon jaba warini wari asida yauriba testimony sing asibu pariba tariba mioi pokda hingliba kudimangna asumba lambi aduda matam kudingda satnanaba puthok warini Miohibigi Tawaina Shiv Haksang Butung Oineram Laga, Pantung Pam Ani Haibadi, Sargamusung Norok, Asidigi, Amadu Sungsoi Soitan Satli Haibasi, Anobawa Oidre. Sarga Haibasi Tawaigi Pantung Pam Amane, Masidi Sorgi Matip Mangana, Matam Supagi Oina Nganduna, Leiba Aran Kubam Pankraba, Mi Singi Tawaina, Asi Analaitana, Matam Supagi Oina Nuain Labor Mapam Amane, Aduga Amarum the Norok Haiba Aside. Asi leibak natraga Khamnung Leibaak haina su khangnaba mafam amani masi awa anana thale aran khubam phangkhiraba mioi bagi thawai sina mafam asida lei masida anauba mapu ama haibagi asa leite makhoi gi poloidi sibani wari asi Colombia gi naha taret pu Jisu Kristana Khamnung Leibaak ki asengba oiriba masak adubu utpikhraba matungda makhoi masamangna pirakpa testimony sing haibidi sakhi sing aduni recording ki khudung sadabana mioi taruk ki testimony sing adukak record ta hokhirame Spanish audio dagi English londa Claudia Alexandra El Guzebai na tembangduna handol abamatung International Ministry Light for the Nations na kudon birakpane IPJIT Ministry gi founder Irengbam Pramjit John na manipuri londa lairik oina ithokpa amasum phongjaraba matungda ngasi YouTube ki khuthangda wari asi puthok sabane asingmabak ngasigi wari asi Colombia gi naha taret adugi testimony sing aduni makoi masamakna haikiba testimony sing adu manipuri da handoklaga makoi gi mahut sinna phongdok sariba lithok sariba testimony sing aduni hojik lobirase Khamnung Leibaak April ki tang taraga mathoi ing solising amaga samapan marifutra manga asida isona ikoi gi punsi gi akoi balambi asibu sumthok pinanaba amasung anau balambi ama hungan binanaba aikoi da atupawa adu phungdok piki aikoi ishor ki maramda amadi mahaki wahi adu hanana khagma hokre aikoi asi isona mahaki atupawa asi tabang panbada phongdok nanaba thodu hendokpa thojalaga loinena kudung sawa amadi asoba thodang pirabana hatare ne Thokiba Kudimaksing asi Sarak na ayuki pung tara tabagi matam aduay digi hokibani. Hairibu numit asida ikoi na picnic ama satna na bigida magta sem sakirami amade ikoi punna isora haizaminuduna leirami. Kangawdana pung tara taba matam aduay da yamna sakti leiba asoba mangal ama ikoi na haizariba ka adugi thunaw amadigi phawjilaptuna ingan ngalami mangal adu ubada ikoi pumnamak khudak tumaktada tang singang bahawrami aduga ikoi pumnamak thawai singbada baptize tawrami. Mekup aduda koina uriba aduda koi pumnamak yamna ngaklami amasung samatpa phawrami madugi matik leiba mangal aduna ka adu sin thungna pumlang langna ngalami mangal aduna mikke mangal adudagi hena ngalami mangal adugi mayaida anoba pijol setpa sarga dut singi tengol ama ikoina urame dut sing asi yengbada sukki matik fajarami wangzawi aduga makoigi maithong yamna ningthijai dut sing adugi mayaida na karigumba ama yamna ngakningai oiba mioibigi saban taba ama ikoina urame uriba sabana sidi thoidok hendona matik leiba yamna ngauba jonjo lauba furit amadi pijona leitengba nupa amagi sabani magi masam adu sanagi langumna ningthijai magi maithong adude koina uba ngamlamde maramde madu asukki matik hena langna ngalami adumakti oiraga aikoina mahak thabakte phariba sanagi peti gumlaba aduda sanagi mayekta thariba wahaising adudi khanglami asumna tharami ningthau singi ningthorel amasung prabhu singi prabhu
ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯑꯁꯦꯡꯕ ꯁꯅꯥꯒꯤ ꯁꯦꯟꯗꯜ ꯎꯞꯂꯝꯃꯤ ꯑꯗꯨꯒ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯗ ꯃꯥꯟꯅꯕ ꯂꯩꯇꯅ ꯅꯤꯡꯊꯤꯖꯔꯝꯃꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯊꯣꯔꯛꯄ ꯎꯕꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯈꯨꯗ ꯀꯨꯜꯂꯝꯃꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯍꯧꯔꯝꯃꯤ ꯃꯗꯨ ꯌꯥꯝꯅ ꯇꯣꯞ ꯇꯣꯞꯄ ꯑꯃꯗꯤ ꯑꯉꯛꯄ ꯑꯣꯏꯈꯤ ꯃꯥꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯅꯨꯡꯗ ꯃꯌꯥ ꯑꯅꯤ ꯂꯣꯡꯕ ꯀꯕꯥꯛ ꯊꯥꯡꯅ ꯊꯤꯟꯒꯥꯏꯕꯒꯨꯝ ꯇꯧꯔꯝꯃꯤ ꯏꯕ꯭ꯔꯤꯌꯥ ꯄꯟꯗꯨ 4:12ꯗ ꯏꯔꯤꯕ ꯑꯗꯨꯒꯨꯝꯅ ꯃꯥꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯆꯝꯅ ꯉꯥꯡꯂꯝꯃꯤ ꯑꯗꯨꯕꯨ ꯄꯥꯡꯒꯜ ꯁꯛꯇꯤ ꯂꯩꯕ ꯋꯥꯍꯩꯁꯤꯡ ꯑꯣꯏꯔꯝꯃꯤ ꯃꯥꯅ ꯑꯩꯈꯣꯏꯗ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯁꯦꯡꯅ ꯇꯥꯔꯝꯃꯤ ꯑꯩꯒꯤ ꯑꯄꯤꯛꯄ ꯑꯉꯥꯡꯁꯤꯡ ꯅꯈꯣꯏ ꯀꯤꯒꯅꯨ ꯑꯩ ꯅꯥꯖꯔꯦꯠꯀꯤ ꯖꯤꯁꯨꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯈꯣꯏꯗ ꯑꯉꯛꯄ ꯑꯃ ꯎꯠꯅꯅꯕ ꯅꯈꯣꯏꯗ ꯂꯥꯛꯄꯅꯤ ꯃꯗꯨꯗꯤ ꯅꯈꯣꯏꯅ ꯁꯍꯔꯁꯤꯡꯗ ꯖꯥꯇꯤ ꯀꯌꯥꯗ ꯑꯆꯧꯕ ꯁꯍꯔꯁꯤꯡꯗ ꯑꯃꯁꯨꯡ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯈꯪꯍꯜꯂꯨꯅꯅꯕ ꯑꯃꯗꯤ ꯇꯝꯂꯨꯅꯅꯕꯅꯤ ꯑꯩꯅ ꯆꯠꯂꯨ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯆꯠꯀꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯆꯠꯂꯨꯒꯅꯨ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯆꯠꯂꯣꯏꯗꯕꯅꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯦꯡꯕ ꯕꯥꯏꯕꯜꯅ ꯍꯥꯏ ꯖꯣꯑꯦꯜ 2:19ꯗ ꯇꯨꯡꯗ ꯃꯁꯤ ꯊꯣꯛꯂꯒꯅꯤ ꯃꯗꯨꯗꯤ ꯑꯩꯅ ꯑꯩꯒꯤ ꯊꯋꯥꯏꯗꯨ ꯃꯤ ꯈꯨꯗꯤꯡꯗ ꯍꯩꯊꯒꯅꯤ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯥ ꯑꯃꯗꯤ ꯅꯆꯥꯅꯨꯄꯤꯁꯤꯡꯅ ꯇꯨꯡꯗ ꯊꯣꯛꯂꯒꯗꯕ ꯋꯥ ꯐꯣꯡꯗꯣꯛꯀꯅꯤ ꯅꯈꯣꯏꯒꯤ ꯑꯍꯜꯁꯤꯡꯅ ꯃꯪꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯅꯍꯥ ꯄꯥꯈꯪꯁꯤꯡꯅ ꯁꯪꯁꯪꯅ ꯃꯪꯅ ꯎꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯏꯁꯣꯔꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤꯕ ꯃꯇꯝꯁꯤꯡ ꯑꯗꯨꯅꯤ ꯑꯗꯨꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯉꯛꯄ ꯑꯃ ꯊꯣꯛꯂꯝꯃꯤ ꯀꯥ ꯑꯗꯨꯒꯤ ꯃꯌꯥꯏꯃꯛꯇꯗ ꯑꯆꯧꯕ ꯅꯨꯡ ꯑꯃ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯂꯣꯏꯅꯔꯤꯕ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯖꯥꯎ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯥꯒ ꯂꯣꯏꯅꯅ ꯇꯣꯡꯍꯜꯂꯝꯃꯤ ꯅꯨꯡꯖꯥꯎ ꯑꯗꯨ ꯂꯩꯃꯥꯏꯗꯒꯤ ꯏꯟꯆꯤ 9 ꯂꯣꯝ ꯋꯥꯡꯈꯠꯅ ꯃꯊꯛꯇ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯂꯩꯃꯥꯏ ꯑꯗꯨꯗꯅ ꯑꯆꯧꯕ ꯑꯔꯥꯎꯕ ꯃꯈꯨꯜ ꯑꯃ ꯊꯣꯔꯛꯂꯝꯃꯤ ꯃꯗꯨ ꯑꯆꯧꯕ ꯍꯦꯟꯅ ꯃꯝꯁꯤꯟꯕ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯕ ꯑꯔꯥꯎꯕ ꯃꯈꯨꯜ ꯅꯠꯇ꯭ꯔꯒ ꯆꯤꯡꯅꯨꯡ ꯑꯃꯅꯤ ꯊꯨꯅ ꯑꯩꯈꯣꯏ ꯅꯨꯡꯖꯥꯎ ꯑꯗꯨꯒꯤ ꯃꯇꯣꯟꯗ ꯇꯣꯡꯈꯠꯂꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯂꯩꯔꯤꯕ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨꯗ ꯀꯨꯝꯊꯈꯤ ꯃꯗꯨ ꯏꯃꯝ ꯃꯝꯂꯝꯃꯤ ꯑꯃꯁꯨꯡ ꯅꯨꯡꯖꯥꯎ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯌꯥꯏ ꯇꯥꯅ ꯄꯨꯊꯔꯝꯃꯤ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯃꯈꯩ ꯃꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯤꯔꯝꯃꯤ ꯀꯤꯃꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯗ ꯍꯥꯏꯔꯝꯃꯤ ꯄ꯭ꯔꯚꯨ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯤꯡꯗꯦ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯕꯤꯒꯅꯨ ꯄ꯭ꯔꯚꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯕꯨ ꯄꯨꯊꯣꯛꯄꯤꯌꯨ ꯄ꯭ꯔꯚꯨ ꯌꯥꯝꯅ ꯐꯖꯕ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯒ ꯂꯣꯏꯅꯅ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯗ ꯈꯨꯝꯂꯛꯏ ꯅꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯊꯧꯗꯣꯛꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯤ ꯃꯔꯝꯁꯤꯅ ꯅꯈꯣꯏꯅ ꯃꯁꯤ ꯌꯦꯡꯉꯨ ꯑꯗꯨꯒ ꯑꯇꯩꯁꯤꯡꯗ ꯇꯝꯃꯨ ꯑꯩꯈꯣꯏ ꯁꯥꯒꯤ ꯃꯁꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯆꯤꯡꯅꯨꯡ ꯑꯃꯗ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯌꯦꯡꯁꯤꯟꯈꯤꯕꯗ ꯑꯃꯨꯕ ꯃꯃꯤꯁꯤꯡ ꯂꯥꯏ ꯐꯠꯇꯕꯁꯤꯡ ꯑꯃꯁꯨꯡ ꯃꯤꯑꯣꯏꯕꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯃꯥꯟꯕꯁꯤꯡꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯨꯅ ꯂꯩꯕ ꯎꯔꯝꯃꯤ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯃꯈꯥꯔꯣꯝꯗ ꯑꯁꯨꯝ ꯀꯨꯝꯊꯔꯝꯃꯤ ꯁꯦꯀꯦꯟ ꯈꯔꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯥꯎꯕ ꯑꯍꯥꯡꯕ ꯃꯐꯝ ꯑꯃ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯀꯤꯕ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯆꯤꯡꯅꯨꯡ ꯈꯔꯗ ꯆꯠꯐꯝ ꯈꯪꯗꯕ ꯃꯈꯩ ꯌꯥꯝꯕ ꯂꯝꯕꯤꯁꯤꯡꯒꯨꯝꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯕ ꯊꯣꯡꯁꯤꯡ ꯂꯩꯕ ꯑꯗꯨꯗ ꯊꯨꯡꯂꯝꯃꯤ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯆꯪꯅꯤꯡꯂꯝꯗꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃꯗꯤ ꯑꯩꯈꯣꯏꯕు ꯁꯣꯔ ꯐꯨꯜꯍꯟꯒꯗꯕ ꯃꯩꯁꯥ ꯑꯗꯨ ꯈꯪꯂꯝꯃꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯆꯪꯕꯒ ꯌꯥꯝꯅ ꯁꯥꯊꯤꯅ ꯇꯨꯀꯠꯆꯕ ꯄꯣꯠꯁꯤꯡ ꯌꯦꯡꯕꯗ ꯑꯀꯤꯕꯒ ꯐꯥꯎꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨ ꯎꯔꯝꯃꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯃꯩꯔꯤꯅ ꯐꯨꯜꯂꯝꯃꯤ ꯑꯗꯨꯒ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯍꯛꯆꯥꯡꯁꯤng ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯋꯥꯠ ꯑꯅꯩ ꯀꯌꯥ ꯋꯥꯅ ꯈꯥꯡꯗꯨꯅ ꯂꯩꯔꯝꯈꯤ ꯎꯔꯤꯕꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯗꯨ ꯌꯦꯡꯅꯤꯡꯂꯝꯗꯦ ꯑꯋꯥꯠ ꯑꯅꯩ ꯊꯣꯛꯍꯟꯕ ꯑꯃꯁꯨꯡ ꯑꯋꯥ ꯑꯅꯥꯒꯤ ꯃꯐꯝ ꯁꯔꯨꯛ ꯀꯌꯥ ꯇꯣꯉꯥꯟꯅ ꯊꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯈꯥꯏꯗꯣꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯗ ꯌꯦꯡꯍꯟꯕꯤꯕ ꯑꯗꯨꯗꯤ ꯑꯆꯧꯕ ꯆꯐꯨꯁꯤꯡꯒꯤ ꯇꯝꯄꯥꯛ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯪꯅꯈꯤꯕ ꯃꯐꯝ ꯑꯗꯨꯅꯤ ꯃꯐꯝ ꯑꯗꯨꯗ ꯑꯆꯧꯕ ꯆꯐꯨ ꯃꯤꯂꯤꯌꯟ ꯀꯌꯥ ꯂꯩꯔꯝꯃꯤ ꯆꯐꯨꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛꯀ ꯋꯥꯡꯕ ꯃꯥꯟꯅꯅ ꯃꯅꯨꯡ ꯍꯟꯖꯤꯟꯅ ꯊꯝꯂꯝꯃꯤ ꯆꯐꯨ ꯈꯨꯗꯤꯡꯃꯛ ꯑꯆꯥꯛꯄ ꯃꯩꯒꯤ ꯃꯍꯤ ꯂꯥꯚꯥ ꯌꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗꯅ ꯈꯝꯅꯨꯡ ꯂꯩꯕꯥꯛ ꯇꯥꯟꯈ꯭ꯔꯦ ꯍꯥꯏꯅꯔꯤꯕ ꯁꯤꯈ꯭ꯔꯕ ꯃꯤꯒꯤ ꯊꯋꯥꯏꯗꯨ ꯆꯐꯨ ꯈꯨꯗꯤꯡꯃꯛꯇ ꯍꯥꯞꯂꯝꯃꯤ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯄ꯭ꯔꯚꯨꯕꯨ ꯍꯦꯛ ꯎꯕꯒ ꯃꯈꯣꯏꯅ ꯂꯥꯎꯕ ꯈꯣꯡꯕ ꯍꯧꯔꯛꯂꯝꯃꯤ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯄ꯭ꯔꯚꯨ ꯑꯩꯕꯨ ꯃꯐꯝꯁꯤꯗꯒꯤ ꯂꯧꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯃꯐꯝ ꯑꯁꯤ ꯇꯁꯦꯡꯅ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯇꯝꯖꯔꯨꯒꯦ ꯇꯧꯏꯒꯃꯁꯨꯡ ꯄ꯭ꯔꯚꯨꯅ ꯃꯈꯣꯏꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯦ ꯃꯐꯝ ꯑꯗꯨꯗ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯤꯁꯤꯡ ꯅꯨꯄꯤꯁꯤꯡ ꯑꯃꯗꯤ ꯅꯨꯄꯥꯁꯤꯡ ꯃꯤꯂꯤꯌꯟ ꯀꯌꯥ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯥꯒ ꯂꯧꯅꯕ ꯅꯨꯄꯤꯒ ꯂꯧꯅꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯥꯇꯃꯥꯁꯤꯡ ꯑꯃꯗꯤ ꯌꯨ ꯉꯥꯎꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯌꯥꯝꯅ ꯑꯋꯥ ꯑꯅꯪ ꯈꯥꯡꯗꯨꯅ ꯂꯩꯕ ꯑꯩꯈꯣꯏꯅ ꯎꯔꯛꯏ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯈꯥꯡꯕ ꯉꯝꯗꯕꯒꯤ ꯀꯞꯄ ꯂꯥꯎꯕ ꯇꯧꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ
ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨ ꯎꯕꯗ ꯑꯩꯈꯣꯏ ꯊꯃꯣꯏ ꯁꯣꯛꯏ꯫ ꯇꯤꯟꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯅꯥꯀꯣꯡꯒꯤ ꯑꯍꯣꯕꯁꯤꯡꯗ ꯃꯈꯥꯗ ꯑꯃꯗꯤ ꯃꯤꯠꯀꯤ ꯑꯍꯣꯕꯁꯤꯡꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯁꯥꯟꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯤꯟꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯎꯟꯁꯥ ꯐꯥꯎꯅ ꯍꯨꯠꯀꯥꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯌꯦꯁꯥꯌꯥ ꯄꯗ 63 ꯄꯗ 14 ꯏꯔꯤꯕ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯊꯨꯡꯍꯜꯂꯤ꯫ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯈꯤꯕꯁꯤꯡꯗꯨ ꯁꯤꯗꯨꯅ ꯇꯥꯔꯤꯕꯗ ꯃꯈꯣꯏꯅ ꯊꯣꯔꯛꯂꯒ ꯌꯦꯡꯒꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯁꯥꯗꯨ ꯆꯥꯔꯤꯕ ꯇꯤꯟꯁꯤꯡꯗꯨ ꯁꯤꯔꯣꯏ, ꯃꯈꯣꯏꯕꯨ ꯆꯥꯛꯂꯤꯕ ꯃꯩꯗ ꯃꯨꯜꯍꯜꯂꯣꯏ꯫ ꯇꯥꯏꯕꯪꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯃꯈꯣꯏꯕꯨ ꯌꯦꯡꯂꯒ ꯌꯥꯝꯅ ꯇꯨꯀꯠꯆꯒꯅꯤ꯫ ꯑꯗꯨꯒ ꯃꯥꯛ 9:43ꯗꯁꯨ ꯍꯥꯏ, ꯅꯣꯔꯣꯛ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯍꯟ ꯁꯤꯗꯦ, ꯑꯗꯨꯒ ꯃꯩꯁꯨ ꯃꯨꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯌꯦꯡꯂꯤꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯀꯤ ꯇꯨꯖꯤꯡꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯩꯈꯣꯏꯅ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨꯅ ꯐꯤꯠ 9ꯗꯒꯤ 12 ꯋꯥꯡꯅ ꯆꯥꯛꯄ ꯎꯔꯝꯃꯤ꯫ ꯑꯆꯥꯛꯄ ꯃꯩ ꯈꯨꯗꯤꯡꯃꯛꯇ ꯁꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯅꯣꯔꯣꯛꯇ ꯆꯠꯈ꯭ꯔꯕ ꯃꯤ ꯑꯃꯒꯤ ꯊꯋꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫